ꯈꯨꯡꯒꯪ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ, ꯔꯥꯖꯨ ꯑꯃꯗꯤ ꯔꯥꯖꯥ꯫ ꯔꯥꯖꯥ, ꯅꯪꯕꯨ ꯃꯤꯒ ꯈꯟꯅꯒꯅꯨꯅꯦ, ꯇꯨꯡꯗ ꯀꯣꯟꯅ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯅꯪ꯫ ꯇꯥꯆꯧ, ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯀꯅꯨ, ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯇꯥꯆꯧ꯫ ꯑꯗꯨꯝꯅ ꯁꯥꯎꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯍꯣꯏ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ, ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯥꯎꯒꯅꯨ, ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯌꯥꯔꯦ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯑꯃꯨꯛ ꯄꯤꯔꯤꯁꯦ? ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯍꯩꯒꯦ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ꯫ ꯇꯥꯔꯤꯕꯣ ꯅꯪꯕꯨ? ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯎꯕ꯫ ꯀꯧꯔꯦ ꯇꯨ ꯏꯇꯩꯃꯅ, ꯅꯪꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯅꯤꯅ ꯆꯠꯂꯣ ꯊꯨꯅ, ꯑꯃꯨꯛ ꯐꯨꯕꯤꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ꯫ ꯃꯌꯥꯝꯕꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯅꯤꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯅꯪꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯀꯔꯤꯒꯤꯅꯣ? ꯌꯥꯔꯦꯕ ꯇꯣꯛꯑꯣ ꯀꯝꯂꯥ, ꯌꯥꯝ ꯈꯟꯖꯤꯜꯂꯅꯨꯕ꯫ ꯑꯩ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯨꯔꯒꯦ꯫ ꯅꯪꯒꯤ ꯀꯔꯤ ꯄꯣꯠ ꯂꯩꯗꯧꯕ ꯂꯩꯒꯦ ꯑꯩ ꯍꯜꯂꯛꯄꯗ ꯂꯧꯔꯛꯑꯒꯦ꯫ ꯍꯣꯏ, ꯂꯪ ꯑꯉꯥꯡꯕꯒ ꯂꯪ ꯍꯪꯒꯄꯥꯟ ꯃꯆꯨ ꯑꯃꯒ ꯂꯧꯔꯛꯑꯣ꯫ ꯑꯩ ꯃꯤꯒꯤ ꯐꯤ ꯇꯨꯗꯧꯕ ꯂꯩꯌꯦ, ꯑꯗꯨ ꯂꯩꯇꯗꯅ ꯂꯩꯔꯝꯂꯤꯅꯦ꯫ ꯕꯕꯥ ꯆꯠꯂꯁꯦ, ꯁ꯭ꯀꯨꯜ ꯊꯦꯡꯂꯅꯤꯌꯦ꯫ ꯍꯣꯏ, ꯆꯠꯂꯁꯦ ꯂꯥꯛꯑꯣ, ꯕꯕꯥꯅ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯣ, ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯆꯪꯕꯗꯤ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯉꯥꯡꯒꯤꯅꯦ, ꯏꯃꯨꯡꯒꯤꯅꯦ, ꯊꯣꯛꯏꯕ ꯄꯩꯁꯥꯁꯤꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯏꯆꯥꯅꯨꯄꯤ, ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ? ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯁꯦ, ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯐꯕꯇ ꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯍꯣꯏ, ꯑꯐꯕꯇ ꯄꯤꯕꯁꯨ ꯑꯣꯏꯔꯁꯅꯨ, ꯑꯩꯁꯨ ꯏꯁꯥꯁꯦ ꯃꯐꯝ ꯑꯁꯤ ꯌꯧꯔꯒ ꯈꯔ ꯌꯥꯡꯉꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯀꯝꯂꯥ ꯑꯗꯨ ꯐꯤ ꯇꯨꯅꯕ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯀꯝꯂꯥ ꯁꯦꯟꯗꯣꯡ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯇꯥꯔꯤꯕꯣ ꯅꯪꯕꯨ? ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯁꯤꯗ꯫ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧꯕ ꯂꯩꯔꯦ꯫ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯟꯕꯅꯦ, ꯁꯤꯗ ꯂꯩꯔꯦ꯫ ꯁꯤ ꯄꯨꯔꯒ ꯕꯖꯥꯔ ꯑꯆꯧꯕꯗ ꯆꯠꯂꯒ ꯊꯕꯛ ꯈꯔ ꯇꯝꯁꯤꯟꯅꯕ ꯇꯧꯔꯁꯦ, ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯅꯕ꯫ ꯍꯣꯏ, ꯅꯪꯅꯕꯨ ꯐꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯕꯖꯥꯔ ꯑꯆꯧꯕꯗ ꯆꯠꯂꯒꯦ꯫ ꯔꯥꯖꯨ ꯕꯖꯥꯔꯗ ꯆꯠꯂꯕ ꯃꯇꯨꯡ ꯔꯦꯁꯇꯨꯔꯦꯟ ꯑꯆꯧꯕ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯆꯥꯄꯣꯠ ꯃꯈꯜ ꯀꯌꯥ ꯑꯃ ꯍꯧꯕꯁꯨ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯦꯝꯕ ꯃꯣꯃꯣ ꯑꯗꯨ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯔꯝꯃꯤ, ꯌꯥꯝꯅ ꯍꯥꯎꯕꯒꯤ꯫ ꯔꯥꯖꯨ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯅꯪꯅ ꯁꯦꯝꯕ ꯃꯣꯃꯣꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯅꯪ ꯃꯇꯝ ꯀꯨꯏꯅ ꯑꯩꯒꯤꯁꯤꯗ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯁꯤꯀꯣ꯫ ꯁꯦ ꯂꯧꯔꯣ, ꯅꯪꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯅꯤ, ꯑꯩꯅ ꯈꯔ ꯍꯦꯟꯅꯁꯨ ꯍꯥꯞꯂꯕꯅꯤ꯫ ꯇꯥꯃꯣ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯨꯃꯥꯏꯅꯒ ꯄꯩꯁꯥ ꯑꯍꯥꯟꯕ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ, ꯑꯗꯨꯒ ꯇꯥꯃꯣꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯄꯨꯁꯤꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤ, ꯑꯩꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯍꯦꯟꯅꯁꯨ ꯄꯤꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯝꯂꯥꯅ ꯊꯕꯛ ꯑꯁꯤ ꯍꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ? ꯃꯊꯥꯗꯨꯝ ꯁꯥꯏꯗ ꯇꯧꯗꯣꯔꯤꯁꯦ꯫ ꯔꯥꯖꯨ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨꯗꯣ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯗꯨꯀꯥꯟ ꯄꯔꯦꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯅꯤ ꯍꯥꯏꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯕ ꯌꯥꯔꯔꯣꯏ,
Ngasidagi thabak lepa tare. Ado nang saugnuko. Aisu chatnaba taurage. Raju wahayising adu tabada yamna ngaklami aduga nungaitabassu faurammi. Fare hojikti dukan sisu hanglaroi haibanina ai chatlage aduga aikhoigi khunda oina momogi hotel macha ama hanglurage. Raju nokmi tauduna paisa mayam ama puraduna mahakki khungang aduda halaklami. Haima, tamo nang laabo kaino. Nangi maithongdo ubada yamna harauna ui. Pau nungaiba ama puraga lakpo maliko. Kari pau laige. Ha. Laye. Pau nungaiba. Nang sutarabadi soidana haraugani. Se hairage. Fazana taro. Oh, asengbagiro hairo ose taningbana loire. Rajuna magi nupi Kamlada wari pumnamak lirami aduda Kamladusu yamna haraurami wari adu tabada. Wari nungairingaida aidi kaubu kauwine. Karino aikoina saduise. Oho. Aikoina saduise. Momo ne Momo. Karino Momo haisibo. Kamaina tauge aidi khangdiye. Momo haidi moidana sabane. Tan haunabado matum taraga manungda yen adagi kobi tilhau hapaga semdoine. Nang bazar chatpada pochai kari changadabado lairoko. Hoi yaye laigadabasingdo list ama ibiroo. Ngaihak lairaga Kamla bazardagi pochai pumnamak loina lairuraba matung Raju amadi Kamla chaksangda Momo adu sarami. Tamo, aikoina semisibu aikoi swaigi misingsenabu pamgadaro. Karigi pamloidoino. Aigi khutta magic yawi. Moina pamnaba hausu haunaba ai magic tauge yengo. Momo laibiru lao ahau ba asaba Momo mahau amutang tangbiru lao mayamsu. Raja nangbu ngasidi posit kamai tauge. Ngasidi pot isit sitteda tata dawga yade laiba misu amata tholakte aduna potsu fazana yondeda. Raja nui nayambaga nataimagana sida Momogi hotel macha ama famlido pot yam sitle haine hausu yam hawi haine aisu amta chalaga test tawruge tawbani nangdi test ka tawrurabo. Kaida phamge haise aidi khangdene aisu amta chalaga yengluwa tare adudi. Tamo yengune yam thazadiye ahanba numitsida asuk yam yolisidi. Ai yamna harawe aduga ngakpasu phawe. Hoi Kamla aisu yam harawe manga chap hek manai. Akhoi sendong mayamsu phange akhoina khanbadagi hena. Ngasidi lupa 3,000 yole pochaigi khaidokraga 1,000 hena bu lemine. Ado ai kainomta haige akhoi rajado haujikan pot su sitre paisa ka yam ware na taine aduna aina mabu mateng khitang tausira haina khaliba. Tamo ado rajana nangbu yam usit thawoidaba nangi natungdaga afattaba wa mayam haikibasingdo khaluradi yamna saungningi aidi. Hoi ai loina khange adubu mahak kana sunate aigi hek inau nupane aduga machin manau haibasidi adum marakta khatnagani saunagani. Fare aduna tamona pamba oiradi fare tauro ai kesu hairo. Aibu amukta ngakpiyo tachau. Aina haikibasingdo ai hojikta gyan tare. Ai yam lankre aibu amta ngakpiyo tachau. Karigi adumai hairino iyambana nangbu ngakpirabani. Hayengdagi nataimaga ibanina tauriba thabaksida nangsu yauraga punna chawkhat minanaba
ꯇꯧꯔꯁꯤꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯔꯥꯖꯥꯁꯨ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫